ꯃꯛꯀꯥꯗ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯈꯥꯅꯥ ꯀꯥꯕꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯥꯏꯅꯔꯤꯕ ꯌꯨꯝ ꯑꯗꯣ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨ ꯏꯁꯂꯥꯝꯒꯤꯗꯃꯛꯇꯗꯤ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯛꯇꯪ ꯌꯧꯔꯒꯗꯤ ꯍꯥꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯜꯂꯥꯍꯗ ꯗꯨઆ ꯇꯧꯔꯤꯕ, ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯅꯔꯒ ꯃꯐꯝ ꯑꯗꯨ ꯌꯧꯔꯤꯕ, ꯁꯤꯕ ꯇꯥꯔꯒꯁꯨ ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯈꯟꯅꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯛꯀꯥ ꯑꯗꯨꯗ ꯂꯩꯕ, ꯃꯛꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯈꯥꯅꯥ ꯀꯥꯕꯥ ꯑꯗꯣ ꯃꯗꯨ ꯏꯁꯂꯥꯝꯒꯤꯗꯃꯛꯇ ꯀꯌꯥꯝ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯅꯣ, ꯑꯃꯁꯨꯡ ꯈꯥꯅꯥ ꯀꯥꯕꯥ ꯑꯁꯤ ꯗꯨꯅꯤꯌꯥ ꯁꯦꯝꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯑꯜꯂꯥꯍꯅ ꯁꯦꯝꯈ꯭ꯔꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯍꯟꯕ ꯀꯅꯥꯅ ꯁꯦꯝꯈꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯃꯤꯟꯅꯔꯁꯤ ꯏꯟꯁꯥꯑꯜꯂꯥ꯫ ꯌꯥꯝꯅ ꯀꯥꯟꯅꯕ ꯋꯥꯐꯝꯅꯤ꯫ ꯑꯩꯈꯣꯏ ꯃꯇꯝ ꯈꯖꯤꯛꯇꯪ ꯀꯥꯏꯊꯣꯛꯂꯒ ꯃꯁꯤꯕꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯥꯃꯤꯟꯅꯁꯦꯕ ꯏꯟꯁꯥꯑꯜꯂꯥ꯫ ꯑꯜꯂꯥꯍꯅ ꯁꯋꯥꯕꯁꯨ ꯐꯪꯍꯟꯒꯅꯤ, ꯑꯗꯨꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯅꯥꯛꯇꯁꯨ ꯁꯦꯌꯔ ꯇꯧꯔꯒ ꯑꯩꯈꯣꯏ ꯌꯧꯍꯟꯁꯤ꯫ ꯈꯥꯅꯥ ꯀꯥꯕꯥ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 10ꯅ ꯃꯍꯥꯛ ꯑꯗꯨ ꯁꯦꯝꯈꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤ꯫ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯑꯩꯈꯣꯏꯁꯤ ꯁꯦꯝꯃꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯑꯜꯂꯥꯍꯅ ꯐꯔꯤꯁꯇꯥꯁꯤꯡꯗ ꯍꯥꯏ, ꯑꯦ ꯐꯔꯤꯁꯇꯥꯁꯤꯡ, ꯅꯈꯣꯏ ꯈꯪꯉꯣ ꯑꯩꯅ ꯖꯃꯤꯟꯗ ꯑꯩꯒꯤ ꯑꯕꯥꯗꯠ ꯇꯧꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯑꯃ ꯑꯩꯅ ꯁꯦꯝꯒꯅꯤ, ꯏꯟꯁꯥꯟ ꯑꯃ ꯍꯥꯏꯅ ꯃꯇꯝ ꯃꯗꯨꯗ ꯐꯔꯤꯁꯇꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯥ ꯑꯜꯂꯥꯍ, ꯅꯍꯥꯛꯅ ꯁꯦꯝꯒꯗꯕ ꯖꯃꯤꯟꯗ ꯏꯟꯁꯥꯟ ꯑꯃ ꯅꯪꯒꯤ ꯑꯕꯥꯗꯠ ꯇꯧꯅꯤꯡꯉꯥꯏ ꯁꯦꯝꯒꯗ꯭ꯔꯕ ꯑꯗꯣ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯃꯅ ꯑꯃꯒ ꯀꯛꯊꯠꯅꯔꯒ, ꯑꯃꯅ ꯑꯃꯒ ꯐꯁꯥꯠ ꯃꯆꯥꯏꯅꯔꯒ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯅꯍꯥꯛꯅ ꯍꯥꯏꯕ ꯍꯨꯀꯨꯝ ꯑꯗꯨ ꯏꯟꯗꯅꯤꯡꯉꯥꯏꯒꯤꯅꯤ ꯀꯥꯏ ꯍꯥꯏꯅ ꯐꯔꯤꯁꯇꯥꯁꯤꯡ ꯑꯗꯨꯅ ꯑꯜꯂꯥꯍꯗ ꯍꯪꯒꯠꯆꯔꯝꯃꯤ꯫ ꯃꯇꯝ ꯃꯗꯨꯗ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛꯏ, ꯅꯍꯦ ꯐꯔꯤꯁꯇꯥ, ꯅꯈꯣꯏꯅ ꯈꯪꯗꯕ ꯀꯌꯥ ꯑꯩꯅ ꯈꯪꯉꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯃꯗꯨꯗ ꯑꯜꯂꯥꯍꯅ ꯑꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯐꯔꯤꯁꯇꯥꯁꯤꯡ ꯑꯗꯨꯅ ꯈꯜꯂꯤ, ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥ ꯑꯁꯤ ꯁꯥꯎꯈ꯭ꯔꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯇꯝ ꯃꯗꯨꯗ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯒꯤ ꯑꯔꯁ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯥ ꯑꯗꯨꯗ ꯃꯈꯣꯏ ꯐꯔꯤꯁꯇꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯜꯂꯥꯍꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅꯏꯕꯥꯗꯠ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯏꯕꯥꯗꯠ ꯃꯌꯥꯝ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯜꯂꯥꯍꯅ ꯁꯥꯎꯈꯤꯕ ꯇꯥꯔꯒꯗꯤ ꯑꯜꯂꯥꯍꯅ ꯁꯥꯎꯈꯤꯕ ꯑꯗꯨ ꯐꯅꯤꯡꯉꯥꯏꯒꯤ ꯑꯃꯁꯨꯡ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯕꯨ ꯁꯥꯎꯗꯅꯤꯡꯉꯥꯏꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯑꯜꯂꯥꯍꯒꯤ ꯑꯔꯁꯀꯤ ꯃꯈꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯜꯂꯥꯍꯒꯤ ꯏꯕꯥꯗꯠ ꯇꯧꯕ ꯑꯗꯨꯗ ꯑꯜꯂꯥꯍꯅ ꯍꯔꯥꯎꯃꯟꯗꯅ, ꯑꯜꯂꯥꯍꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯃꯟꯗꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯔꯁ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯥ ꯑꯗꯨꯗ ꯑꯗꯨꯒꯨꯝꯂꯕ ꯌꯨꯝ ꯑꯃ ꯑꯜꯂꯥꯍꯅ ꯁꯦꯝꯃꯒ ꯁꯥꯔꯒ ꯄꯤꯕꯤꯔꯦ꯫ ꯃꯗꯨꯒꯤ ꯌꯨꯝ ꯑꯗꯨ ꯀꯅꯥꯒꯤꯗꯃꯛꯇ? ꯐꯔꯤꯁꯇꯥꯁꯤꯡꯒꯤ ꯑꯃꯜ ꯏꯕꯥꯗꯠ ꯇꯧꯅꯤꯡꯉꯥꯏꯒꯤ ꯃꯐꯝ ꯑꯣꯏꯕ ꯃꯗꯨꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯨꯔꯑꯥꯟ ꯃꯖꯤꯗꯇ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤ, ꯁꯨꯔꯥ ꯇꯨꯔꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯣ, ꯐꯔꯤꯁꯇꯥꯁꯤꯡ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯣ ꯕꯩꯇꯨꯜ ꯃꯥꯃꯨꯔ ꯀꯧꯏ ꯍꯥꯏꯅ ꯀꯨꯔꯑꯥꯟꯗ ꯌꯥꯎꯋꯦꯕ꯫ ꯑꯜꯂꯥꯍꯅ ꯁꯥꯔꯦ, ꯑꯗꯨꯒꯤ ꯁꯥꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯤꯡ ꯕꯩꯇꯨꯜ ꯃꯥꯃꯨꯔ ꯀꯧꯏ꯫ ꯕꯩꯇꯨꯜ ꯃꯥꯃꯨꯔ ꯑꯣꯏꯅ ꯑꯜꯂꯥꯍꯅ ꯃꯈꯣꯏꯒꯤ ꯄꯤꯔꯦ ꯐꯔꯤꯁꯇꯥꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ, ꯅꯈꯣꯏꯅ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤꯗꯃꯛꯇ ꯏꯕꯥꯗꯠ ꯇꯧ ꯍꯥꯏꯅ ꯑꯜꯂꯥꯍꯅ ꯄꯤꯔꯦ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯏꯕꯥꯗꯠ ꯇꯧꯔꯦ, ꯑꯗꯨꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯔꯤꯁꯇꯥꯁꯤꯡꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯖꯩꯁꯦ ꯀꯤ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯈꯥꯅꯥ ꯀꯥꯕꯥꯗ ꯆꯠꯂꯒ ꯍꯖ ꯇꯧꯕ, ꯑꯁꯨꯝ ꯇꯧꯗꯅ ꯐꯔꯤꯁꯇꯥꯁꯤꯡ ꯑꯗꯨꯅꯁꯨ ꯖꯤꯇꯅꯦ ꯕꯤ ꯑꯜꯂꯥꯍꯅ ꯁꯦꯝꯈꯤꯕ ꯐꯔꯤꯁꯇꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯇꯦ ꯕꯩꯇꯨꯜ ꯃꯥꯃꯨꯔ ꯑꯁꯤꯗ ꯂꯥꯛꯑꯒ ꯃꯈꯣꯏꯁꯨ ꯍꯖ ꯇꯧꯏ, ꯑꯗꯨꯒ ꯃꯈꯣꯏ ꯑꯃꯜ ꯏꯕꯥꯗꯠ ꯇꯧꯏ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤ꯫ ꯌꯍꯥ ꯇꯛꯀꯤ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯍꯗꯤꯁ ꯄꯥꯛꯇ ꯂꯥꯛꯏ, ꯕꯩꯇꯨꯜ ꯃꯥꯃꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯑꯜꯂꯥꯍꯅ ꯁꯦꯝꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯐꯔꯤꯁꯇꯥ 100,000 ꯃꯐꯝ ꯑꯗꯨꯗ ꯍꯖ ꯇꯧꯏ, ꯇꯋꯥꯐ ꯇꯧꯏ, ꯎꯝꯔꯥ ꯇꯧꯏ꯫ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯖ ꯇꯧꯈꯤꯕ ꯃꯤ 100,000 ꯅꯨꯡꯇꯤꯒꯤ ꯇꯧꯏ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤꯗ ꯀꯌꯥꯃꯠ ꯐꯥꯎꯕꯗ ꯑꯃꯛꯇꯪ ꯂꯥꯛꯈꯤꯕ ꯐꯔꯤꯁꯇꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯣ ꯑꯅꯤꯔꯛ ꯍꯜꯂꯒ ꯑꯃꯨꯛ ꯐꯥꯎꯕ ꯂꯥꯛꯇꯦꯅ ꯍꯥꯏꯕꯤꯔꯤ꯫ ꯃꯗꯨꯒꯤ ꯕꯩꯇꯨꯜ ꯃꯥꯃꯨꯔ ꯑꯗꯨꯗ ꯐꯔꯤꯁꯇꯥꯁꯤꯡ ꯅꯣꯡꯃꯗ 100,000 ꯍꯖ ꯇꯧꯏ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤ꯫ ꯀꯌꯥꯗ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯕ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯒꯤ ꯐꯔꯤꯁꯇꯥꯁꯤꯡ ꯑꯁꯤ ꯑꯃꯛꯇꯪ ꯃꯄꯨꯟꯁꯤꯗ ꯑꯃꯛꯇꯪ ꯇꯧꯈꯤꯕ ꯑꯗꯣ ꯑꯗꯨꯅ ꯀꯌꯥꯃꯠ ꯐꯥꯎꯗ ꯃꯥꯒꯤ ꯅꯝꯕꯔ ꯑꯅꯤꯔꯛ ꯁꯨꯅ ꯑꯃꯛ ꯐꯥꯎ ꯂꯥꯛꯂꯔꯣꯏ ꯍꯥꯏꯌꯦꯕ꯫
ꯑꯗꯨꯒ ꯕꯩꯇꯨꯜ ꯃꯥꯃꯨꯔ ꯑꯗꯨ ꯁꯥꯔꯦ ꯃꯈꯣꯏꯅ ꯑꯜꯂꯥꯍꯒꯤ ꯑꯕꯥꯗꯠ ꯇꯧꯔꯦ ꯕꯩꯇꯨꯜ ꯃꯥꯃꯨꯔ ꯑꯗꯨ ꯁꯥꯔꯕꯒꯤ ꯃꯇꯨꯡꯗ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯍꯥꯏꯔꯦ ꯐꯔꯤꯁꯇꯥꯗ ꯍꯨꯀꯨꯝ ꯇꯧꯔꯦ ꯑꯦ ꯐꯔꯤꯁꯇꯥ ꯅꯈꯣꯏ ꯆꯠꯂꯣ ꯅꯈꯣꯏꯒꯤ ꯕꯩꯇꯨꯜ ꯃꯥꯃꯨꯔ ꯑꯩꯒꯤ ꯑꯔꯁ ꯑꯁꯤꯒꯤ ꯍꯦꯛ ꯃꯈꯥ ꯑꯁꯤꯒꯤ ꯄꯨꯔꯥ ꯑꯣꯄꯣꯖꯤꯠ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯃꯈꯥ ꯑꯁꯤꯗ ꯑꯩꯒꯤ ꯑꯗꯨꯝꯂꯕ ꯃꯛꯀꯥ ꯌꯨꯝ ꯑꯃ ꯁꯥꯎ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯩꯒꯤ ꯗꯨꯅꯤꯌꯥꯗ ꯑꯩꯅ ꯊꯥꯒꯗꯕ ꯏꯃꯥꯟ ꯋꯥꯂꯥ ꯑꯗꯨꯒꯨꯝꯂꯕ ꯏꯟꯁꯥꯟ ꯑꯗꯣ ꯃꯈꯣꯏꯒꯤꯁꯨ ꯑꯦꯕꯥꯗꯠ ꯇꯧꯐꯝ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯃꯜ ꯑꯦꯕꯥꯗꯠ ꯇꯧꯔꯒ ꯍꯖ ꯇꯧꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯑꯁꯤꯒꯨꯝꯂꯕ ꯑꯩꯒꯤ ꯑꯔꯁ ꯑꯁꯤꯒꯤ ꯕꯩꯇꯨꯜ ꯃꯥꯃꯨꯔ ꯑꯁꯤꯒꯤ ꯍꯦꯛ ꯃꯈꯥꯗ ꯆꯞ ꯆꯥꯕꯤ ꯑꯣꯄꯣꯖꯤꯠꯇ ꯅꯈꯣꯏ ꯁꯥꯎ ꯍꯥꯏꯅ ꯑꯜꯂꯥꯍꯅ ꯍꯨꯀꯨꯝ ꯇꯧꯔꯦ ꯑꯗꯨꯒ ꯐꯔꯤꯁꯇꯥꯁꯤꯡ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯂꯧꯔꯒ ꯑꯁꯃꯥꯟꯗꯒꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯖꯃꯤꯟ ꯑꯁꯤꯗ ꯑꯗꯨꯒꯨꯝꯂꯕ ꯖꯃꯤꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟꯍꯟꯕ ꯁꯥꯈꯤꯕ ꯃꯐꯝꯁꯦ ꯈꯥꯅꯥ ꯀꯕꯥ ꯊꯝꯂꯤꯕ ꯃꯐꯝ ꯑꯁꯤꯅꯤ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤ ꯑꯜꯂꯥꯍꯅ ꯖꯃꯤꯟ ꯁꯥꯔꯕꯒꯤ ꯃꯇꯨꯡꯗ ꯃꯁꯤꯗꯒꯤ ꯆꯞꯅ ꯇꯞꯅ ꯂꯣꯏꯅ ꯄꯥꯛꯊꯣꯛꯑꯒ ꯗꯨꯅꯤꯌꯥ ꯃꯁꯥ ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯈꯤꯕꯅꯤ ꯗꯨꯅꯤꯌꯥ ꯃꯁꯥ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯏ ꯑꯣꯏꯕ ꯁꯦꯟꯇꯔꯁꯦ ꯈꯥꯅꯥ ꯀꯕꯥꯒꯤ ꯃꯐꯝ ꯑꯁꯤꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅꯇ ꯅꯠꯇꯦ ꯁꯥꯏꯟꯁꯅꯁꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯐꯥꯎꯕ ꯀꯌꯥ ꯊꯤꯖꯤꯟꯕ ꯍꯨꯝꯖꯤꯟꯕ ꯀꯌꯥꯅꯁꯨ ꯂꯣꯏꯅꯃꯛ ꯌꯥꯔꯤꯕꯅꯤ ꯃꯛꯀꯥꯁꯦ ꯗꯨꯅꯤꯌꯥ ꯑꯆꯧꯈ꯭ꯔꯕ ꯗꯨꯅꯤꯌꯥ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯒꯤ ꯁꯦꯟꯇꯔꯅꯦ ꯍꯥꯏꯕꯁꯤ ꯂꯣꯏꯅꯃꯛꯅ ꯌꯥꯔꯤꯕꯅꯦꯕ ꯐꯔꯤꯁꯇꯥꯁꯤꯡ ꯑꯗꯨꯅ ꯁꯥꯔꯦ ꯁꯥꯔꯕꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯐꯔꯤꯁꯇꯥꯁꯤꯡ ꯑꯗꯨꯅ ꯁꯥꯔꯕꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯗꯨ ꯂꯩꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯆꯍꯤ ꯀꯌꯥ ꯂꯩꯔꯕꯒꯤ ꯃꯇꯨꯡꯗ ꯑꯜꯂꯥꯍꯅ ꯏꯟꯁꯥꯟ ꯑꯁꯤ ꯁꯥꯔꯦ ꯑꯗꯨꯒ ꯍꯖꯔ ꯑꯥꯗꯝ ꯑꯂꯩꯍꯤ ꯁꯂꯥꯝ ꯑꯁꯤ ꯁꯦꯝꯂꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯑꯜꯂꯥꯍꯅ ꯖꯟꯅꯠꯇ ꯊꯝꯃꯦ ꯑꯗꯨꯒ ꯖꯟꯅꯠꯇ ꯊꯝꯃꯕꯒꯤ ꯃꯇꯨꯡꯗ ꯑꯜꯂꯥꯍꯅ ꯃꯍꯥꯛꯄꯨ ꯖꯟꯅꯠꯇꯒꯤ ꯗꯨꯅꯤꯌꯥꯗ ꯂꯪꯊꯔꯛꯑꯦ ꯏꯃꯥ ꯍꯋꯥ ꯑꯃꯁꯨꯡ ꯍꯖꯔ ꯑꯥꯗꯝ ꯑꯅꯤꯃꯛ ꯑꯁꯤ ꯑꯜꯂꯥꯍꯅ ꯖꯟꯅꯠꯇꯒꯤ ꯂꯪꯊꯔꯛꯑꯦ ꯗꯨꯅꯤꯌꯥꯗ ꯊꯥꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯒ ꯑꯜꯂꯥꯍꯅ ꯂꯪꯊꯔꯛꯑꯕꯒꯤ ꯃꯇꯨꯡꯗ ꯆꯍꯤ 350 ꯑꯜꯂꯥꯍꯗ ꯀꯞꯄꯒ ꯗꯨઆ ꯇꯧꯔꯕꯒꯤ ꯃꯇꯨꯡꯗ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯃꯍꯥꯛꯀꯤ ꯗꯨઆ ꯑꯗꯨ ꯀꯕꯨꯜ ꯇꯧꯔꯦ ꯏꯃꯥ ꯍꯋꯥꯒ ꯑꯃꯁꯨꯡ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯍꯖꯔ ꯑꯥꯗꯝ ꯑꯂꯩꯍꯤ ꯁꯂꯥꯝ ꯑꯁꯤꯒ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯜꯂꯥꯍꯅ ꯗꯨઆ ꯇꯧꯔꯕꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯕꯒꯤ ꯃꯇꯨꯡꯗ ꯍꯖꯔ ꯑꯥꯗꯝ ꯑꯂꯩꯍꯤ ꯁꯂꯥꯝꯅ ꯑꯜꯂꯥꯍꯗ ꯅꯤꯔꯒ ꯍꯥꯏꯖꯩ ꯌꯥ ꯑꯜꯂꯥꯍ ꯅꯍꯥ ꯖꯃꯤꯟ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯐꯔꯤꯁꯇꯥꯁꯤꯡ ꯑꯃꯜ ꯑꯦꯕꯥꯗꯠ ꯇꯧꯕꯁꯨ ꯑꯩꯅ ꯎꯗꯦ ꯑꯗꯨꯒ ꯑꯩꯅ ꯑꯦꯕꯥꯗꯠ ꯇꯧꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯌꯨꯝ ꯑꯃꯁꯨ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯁꯨ ꯑꯩꯅ ꯑꯃꯐꯥꯎꯕ ꯎꯕ ꯉꯝꯗꯦ ꯌꯥ ꯑꯜꯂꯥꯍ ꯑꯩꯅ ꯑꯁꯃꯥꯟꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯐꯔꯤꯁꯇꯥꯁꯤꯡ ꯑꯁꯤꯅ ꯑꯦꯕꯥꯗꯠ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯕꯩꯇꯨꯜ ꯃꯥꯃꯨꯔ ꯑꯗꯣ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯂꯕ ꯑꯦꯕꯥꯗꯠ ꯇꯧꯐꯝ ꯈꯥꯅꯥ ꯑꯃ ꯑꯩꯒꯤꯗꯃꯛꯇ ꯄꯤꯅꯕꯤꯌꯨ ꯑꯩꯒꯤ ꯑꯦꯕꯥꯗꯠ ꯇꯧꯐꯝ ꯑꯃꯗ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯍꯖꯔ ꯑꯥꯗꯝꯅ ꯑꯜꯂꯥꯍꯗ ꯗꯨઆ ꯇꯧꯔꯦ ꯗꯨઆ ꯇꯧꯔꯕꯒꯤ ꯃꯇꯨꯡꯗ ꯑꯜꯂꯥꯍꯅ ꯃꯍꯥꯛꯀꯤ ꯗꯨઆ ꯑꯗꯨ ꯀꯕꯨꯜ ꯇꯧꯔꯦ ꯑꯗꯨꯒ ꯍꯖꯔ ꯑꯥꯗꯝ ꯑꯂꯩꯍꯤ ꯁꯂꯥꯝꯒꯤ ꯃꯅꯥꯛꯇ ꯖꯤꯕ꯭ꯔꯥꯏꯜꯒ ꯂꯣꯏꯅꯔꯕ ꯐꯔꯤꯁꯇꯥ ꯑꯜꯂꯥꯍꯅ ꯊꯥꯔꯛꯑꯦ ꯖꯤꯕ꯭ꯔꯥꯏꯜ ꯅꯪ ꯆꯠꯂꯣ ꯑꯩꯒꯤ ꯑꯥꯗꯝ ꯑꯁꯤꯗ ꯍꯖꯔ ꯑꯥꯗꯝꯅ ꯁꯦꯝꯃꯤꯕ ꯑꯗꯨꯒꯤ ꯑꯃꯁꯨꯡ ꯗꯨꯅꯤꯌꯥ ꯁꯦꯝꯗ꯭ꯔꯤꯉꯩꯒꯤ ꯆꯍꯤ 2000 ꯃꯃꯥꯡꯗ ꯐꯔꯤꯁꯇꯥꯁꯤꯡꯅ ꯑꯗꯨ ꯈꯥꯅꯥ ꯀꯕꯥ ꯑꯜꯂꯥꯍꯅ ꯁꯦꯝꯕ ꯍꯧꯍꯟꯈ꯭ꯔꯕ ꯕꯨꯅꯤꯌꯥꯗ ꯊꯝꯈ꯭ꯔꯕ ꯃꯐꯝ ꯑꯃꯅꯦꯕ ꯃꯗꯨ ꯍꯖꯔ ꯑꯥꯗꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯔꯤꯁꯇꯥꯁꯤꯡ ꯑꯗꯨꯒ ꯂꯥꯛꯑꯒ ꯍꯖꯔ ꯑꯥꯗꯝ ꯑꯂꯩꯍꯤ ꯁꯂꯥꯝ ꯑꯗꯨꯗ ꯐꯔꯤꯁꯇꯥ ꯑꯗꯨꯅ ꯇꯥꯛꯑꯦ ꯃꯍꯥꯛꯀꯤ ꯄꯔꯗ ꯑꯗꯨꯒꯤ ꯐꯦꯟꯗꯣꯛꯑꯒ ꯃꯐꯝ ꯑꯗꯨ ꯇꯥꯛꯑꯦ ꯁꯤꯗꯅꯤ ꯍꯥꯏꯅ ꯍꯖꯔ ꯑꯥꯗꯝ ꯑꯂꯩꯍꯤ ꯁꯂꯥꯝ ꯑꯗꯨꯅ ꯏꯃꯥ ꯍꯥꯖꯔꯥꯒ ꯃꯐꯝ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯅꯤꯁꯨꯕ ꯐꯔꯤꯁꯇꯥꯅ ꯁꯦꯝꯃꯕꯒꯤ ꯃꯇꯨꯡꯗ ꯍꯖꯔ ꯑꯥꯗꯝ ꯑꯂꯩꯍꯤ ꯁꯂꯥꯝꯅ ꯈꯥꯅꯥ ꯀꯕꯥ ꯑꯗꯨ ꯁꯦꯝꯕ ꯍꯧꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯃꯜ ꯑꯦꯕꯥꯗꯠ ꯇꯧꯔꯦ ꯑꯗꯨꯒ ꯑꯗꯨꯃꯛ ꯂꯩꯔꯦ ꯑꯗꯨꯒ ꯍꯖꯔ ꯑꯥꯗꯝ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯗꯨꯗꯒꯤꯗꯤ ꯑꯍꯨꯝꯁꯨꯕ ꯑꯃꯛꯀ ꯍꯜꯂꯒ ꯁꯦꯝꯈꯤꯕꯁꯤ ꯍꯖꯔ ꯁꯤꯁ ꯑꯂꯩꯍꯤ ꯁꯂꯥꯝ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯍꯥꯛ ꯑꯗꯨꯅ ꯁꯦꯝꯈꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤ ꯑꯗꯨꯒ ꯃꯔꯤꯁꯨꯕꯗꯗꯤ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝ ꯑꯂꯩꯍꯤ ꯁꯂꯥꯝ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯦꯝꯈꯤ ꯍꯥꯏꯕ ꯃꯇꯝꯗ ꯍꯖꯔꯠ ꯑꯥꯗꯝ ꯑꯂꯩꯍꯤ ꯁꯂꯥꯝꯒꯤ ꯃꯇꯨꯡꯗ ꯍꯖꯔꯠ ꯅꯨ ꯑꯂꯩꯍꯤ ꯁꯂꯥꯝ ꯁꯤꯁꯀꯤ ꯃꯇꯨꯡꯗ ꯍꯖꯔꯠ ꯅꯨ ꯑꯂꯩꯍꯤ ꯁꯂꯥꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯍꯖꯔꯠ ꯅꯨ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝ ꯗꯤꯟꯒꯤ ꯆꯍꯤ 950 ꯗꯤꯟꯒꯤ ꯗꯥꯋꯠ ꯇꯧꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯈꯔꯗꯒꯤ ꯍꯦꯟꯅ ꯏꯃꯥꯟ ꯄꯨꯔꯛꯈꯤꯗꯦ ꯃꯤꯑꯣꯏ ꯈꯔꯁꯤꯡ ꯑꯗꯨ ꯏꯃꯥꯟ ꯄꯨꯔꯛꯇꯕꯤꯗ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯩꯍꯧꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯏꯁꯤꯡ ꯏꯆꯥꯎ ꯂꯥꯛꯑꯒ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯑꯄꯨꯝꯕꯗ ꯂꯣꯏꯅ ꯍꯂꯥꯛ ꯇꯧꯔꯒ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯈꯥꯅꯥ ꯀꯕꯥ ꯑꯁꯤꯁꯨ ꯔꯤꯋꯥꯌꯠꯇ ꯂꯥꯛꯏ ꯄꯨꯔꯥ ꯑꯜꯂꯥꯍꯅ ꯆꯞ ꯃꯥꯟꯅꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛ ꯑꯃꯗꯁꯨ ꯂꯥꯛꯏ ꯀꯔꯤ ꯍꯥꯏꯅ ꯑꯜꯂꯥꯍꯅ ꯈꯥꯅꯥ ꯀꯕꯥ ꯑꯁꯤ ꯑꯁꯃꯥꯟꯅ ꯊꯥꯡꯒꯠꯈ꯭ꯔꯒ ꯏꯁꯤꯡ ꯏꯆꯥꯎ ꯑꯗꯨꯅ ꯄꯨꯔꯥ ꯇꯨꯝꯇꯥꯛꯅ ꯈꯨꯜ ꯑꯗꯨ ꯃꯥꯡꯍꯟꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨ ꯈꯥꯅꯥ ꯀꯕꯥ ꯀꯗꯥꯏ ꯂꯩꯈ꯭ꯔꯕꯅꯣ ꯑꯃꯁꯨꯡ ꯀꯔꯝ ꯇꯧꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯐꯥꯎꯅ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝ ꯑꯂꯩꯍꯤ ꯁꯂꯥꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯔꯤꯁꯨꯕ
ꯇꯔꯟꯗꯅ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝ ꯑꯂꯩꯍꯤꯁꯁꯂꯥꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯍꯥꯖꯤꯔꯥꯒ ꯃꯥꯒꯤ ꯃꯆꯥ ꯏꯁꯃꯥꯏꯜꯒ ꯐꯂꯁꯇꯤꯟ ꯌꯦꯔꯨꯁꯂꯝꯗꯒꯤ ꯄꯨꯔꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯃꯛ ꯈꯥꯅꯥ ꯀꯕꯥ ꯁꯥꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯁꯦꯟꯇꯔ ꯃꯌꯥꯏ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯍꯖꯔꯠ ꯏꯁꯃꯥꯏꯜꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯍꯥꯖꯤꯔꯥꯒ ꯃꯈꯣꯏ ꯑꯅꯤꯃꯛꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯗꯨ ꯊꯝꯃꯝꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏ ꯑꯃꯐꯥꯎꯕ ꯑꯕꯥꯗ ꯑꯣꯏꯅ ꯇꯥꯕ ꯂꯩꯇꯦ ꯃꯆꯤꯟ ꯃꯃꯥ ꯏꯆꯥ ꯑꯅꯤ ꯈꯛꯇꯅꯤ ꯂꯩꯍꯧꯔꯤꯕ ꯃꯃꯥ ꯏꯆꯥ ꯑꯅꯤ ꯑꯗꯨꯅ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯀꯅꯥꯒꯤ ꯍꯨꯀꯨꯝꯅꯣ ꯍꯪꯉꯤ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯅꯤ ꯕꯁ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯒꯦ ꯍꯥꯏꯅ ꯃꯃꯥ ꯏꯆꯥ ꯑꯅꯤ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯃꯃꯥ ꯏꯆꯥ ꯑꯅꯤ ꯑꯗꯨꯅ ꯏꯁꯤꯡ ꯊꯛꯅꯤꯡꯉꯥꯏꯒꯤ ꯄꯣꯠꯂꯝ ꯄꯨꯔꯛꯄ ꯑꯗꯨꯁꯨ ꯂꯣꯏꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯏꯁꯃꯥꯏꯜ ꯑꯗꯨꯅ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦ ꯍꯥꯏꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯑꯗꯨ ꯐꯪꯅꯤꯡꯉꯥꯏꯒꯤ ꯀꯗꯥꯏꯗꯅꯣ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯒꯦ ꯏꯆꯥꯅꯨꯄꯥꯅ ꯏꯁꯤꯡ ꯈꯧꯔꯥꯡꯉꯤꯕꯁꯤ ꯍꯥꯏꯅ ꯈꯜꯂꯒ ꯃꯃꯥ ꯑꯗꯨꯅ ꯃꯆꯥ ꯑꯗꯨꯒꯤ ꯈꯧꯔꯥꯡꯕ ꯑꯗꯨ ꯀꯣꯛꯅꯤꯡꯉꯥꯏꯗꯃꯛꯇ ꯆꯦꯜꯂꯒ ꯁꯐꯥ ꯑꯃꯗꯤ ꯃꯔꯋꯥꯗ ꯆꯦꯜꯂꯤ ꯃꯗꯨꯒꯤ ꯁꯐꯥ ꯑꯃꯗꯤ ꯃꯔꯋꯥꯗ ꯆꯦꯟꯕ ꯑꯗꯨ ꯑꯜꯂꯥꯍꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯃꯤ ꯍꯖ ꯆꯠꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯉꯁꯤ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯁꯐꯥ ꯑꯃꯗꯤ ꯃꯔꯋꯥ ꯆꯦꯜꯍꯜꯂꯤꯕꯅꯤ ꯃꯣꯏꯒꯤ ꯏꯃꯥ ꯍꯥꯖꯤꯔꯥ ꯑꯗꯨꯅ ꯃꯆꯥꯒꯤꯗꯃꯛꯇ ꯆꯦꯟꯈꯤꯕ ꯑꯗꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯃꯥꯒꯤ ꯃꯆꯥ ꯏꯁꯃꯥꯏꯜ ꯑꯗꯨꯒꯤ ꯈꯣꯡꯒꯤ ꯈꯣꯡꯈꯥꯒꯤ ꯃꯈꯥꯗ ꯑꯜꯂꯥꯍꯅ ꯖꯝꯖꯝꯒꯤ ꯏꯁꯤꯡ ꯏꯐꯨꯠ ꯐꯥꯎꯍꯜꯂꯦ ꯃꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯑꯜꯂꯥꯍꯅ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠ ꯐꯥꯎꯕ ꯏꯁꯤꯡ ꯑꯗꯨ ꯀꯪꯍꯟꯗꯗꯅ ꯉꯁꯤ ꯐꯥꯎꯕ ꯍꯖ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯊꯛꯄꯗꯒꯤꯁꯨ ꯍꯦꯟꯅ ꯄꯨꯔꯛꯑꯒ ꯗꯨꯅꯤꯌꯥ ꯃꯁꯥ ꯄꯨꯝꯅꯃꯛꯇ ꯖꯝꯖꯝꯒꯤ ꯏꯁꯤꯡ ꯑꯗꯣ ꯑꯜꯂꯥꯍꯅ ꯄꯤꯊꯛꯂꯤꯕꯅꯤ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯨꯝ ꯇꯧꯔꯒ हजरत इब्राहिम अलैहिस्सलाम ममाई चानी थमलमने अदुगा अहानब थमलम चले अनिरक सूब लाक मतमदना मागी मचा अदु कुर्बानी तौबगी मतांग अदुनी अदुगा कुर्बानी तौब लोयरबगी मतुंगदा अहुमलक सूब मतमदा लाक मतमदुदा मागी मचा अदुगी मनाक अदु लाक मतमदा मचा अदुदा हे अइगी इचानुपा अल्लाह ने गोथो हुकुम पिरई अदुगबा अकनहा कुकना लैरिबा नकोन लैरिबा मफम मसिदा अल्लाह गी युम खाना कबा साव हाइन अल्लाह ने हुकुम पिरई न हाय मचानुपा इस्माइलदा मचानुपा इस्माइल अदुना हाय की इपा अल्लाह के हुकुम मोइबा तारगदि मदुबु थेंग तहल्लनु अल्लाह के हुकुम अदु इल्लो हन हाय मतम मदुद इस्माइल लदुदा मपा इब्राहिम न मकहाय ये अइगी इचा इस्माइल अल्लाह न नहाकु अइगी अल्लाह के हुकुम मसिदा मतेंग पांगु हाइना हाय याय मतमदा इपा अइ अदुगिसु हाजिरनी इपा न सागदबा अल्लाह गी युम मसिदा नचा आइचु मतेंग पांगनी हायरगा हजरत मरी सुबा तहमीर अच्छी हजरत इब्राहिम अमसुंग मागी मचा इस्माइल अदुगना पुल्लगा साकी पूरा मकोक तगी हौरगा हजरत नूह की मतमदा पूरा आबादी ओइकिबादो रिवायत असुम लाई मफम अदु करम बनु हाइनबदु खंगदबना मरम ओइरगा अल्लाह न फरिश्ता थरागा फरिश्ता अदुना ताए अदुगा जिब्राइल अलैहिस्सलातु वस्सलाम न मसिगी मफम मसिदनी हाइना हायरगा मफुगी मफम अदु हजरत इब्राहिम अमसुंग इस्माइल मचा अगा हजरत जिब्राइल फरिश्ता सिंग अदुगा यावरगा मदुगी मफम अदु साबा हौरगा खाना कबादो सेमलक किबनी सारक किबनी मदुगी मतम मदुदा चिंग मंगागी लुंग सिंग अदु इब्राहिम अदुगी मनाक्ता इस्माइल अदुना हजरत जिब्राइल न पुरे अदुदुगा मफम मदु मक्थम किबनी मदुगी मतम मदुदा हजरे अस्वद हाइरबा लुंग असे ngasi अइखोइना हजरे अस्वद हाइरबा अमुबा चि लुंग अमा उरिबा खाना कबाद उरिबा दो हजरत जिब्राइल अलैहिस्सलाम न पुरा अगा मफम मदुदा थम किबनी मदुगी हजरे अस्वद असे अल्लाह के नबी न हाइबिरमी अहान बा हजरे अस्वद असे थम्बा मतमदा हजरत आदम गी मतमदा फरिश्ता सिंग न सेमगा थम्बा मतमदा हजरे अस्वद असे अदुगी बतिक फजरमी ngौरमी मियोय बसिंग फत्तबना अमसुंग गुनाना मरम ओलकपा हेलकपना मरम मरगा हजरे अस्वद से सुम मसाना मुजन किबनी हाइना हाइबियब असुम तौदना हजरत इब्राहिम अलैहिस्सलातु वस्सलाम न सेमे सारे सारबगी मतुंगदा खाना कबा असे महाकना मरीरक सुबा सारखी अदुगी मतुंगदगी अदुमक लैरे लैरबगी मतुंगदा हजरत इब्राहिम अलैहिस्सलाम गी मचासिंग अमसुंग महाकी मखोय अनिगक ताबदु कबिलाई जुड़हुम हाइरब खुंगंगमा मखोयग पुन्ना हजरत इब्राहिम अमसुगी मचा इस्माइल अमसुंग मागी हाजिरा अदुगा पुन्ना मक्का शरीफ अदु ताकिबनी मदुदगी मक्कादा लेबा मियोयसिंग असे आबाद ओइरक्किबनी मंगा सुबा तामिर पूरा मकोक हौना साकिब सेमकिबसे मफमदी होंगब नते लेकिन सेमकिब साकिब मंगारक सुबा से कनाना सेमकी हाय मतमदा कौमे अमालिका हाइरब खुंगंगी मियोयसिंग असिना मंगा सुबा साकेना इबिरी तरुक सुबा सेम साकिबा कबिला अदुमबा सिना कनानो हाय मतमदा कबिलाई जुड़हुम हाइरिबा खुंगंगी मियोयसिंग असिना खाना कबासी हानागे सेमक सबक्किबा अदु सोनथरे मपांगन याउद्रे अदुना इकोइना अमक्का हल्लगा सेमसी सारासी हाइना कबिलाई जुड़हुम हाइरिबा मियोयसिंग असिना सेम सारगा कबासी सेम किबनी तरुक तरे सुबना हजरत कुसा
bin Kilab hairiba mioi asina tari suba semki nipan subagi semkiba asina Makkah Mukarramagi makik magul leiraba kabila Quraysh hairiba mioi sing asina semkibani haibidi Allah ki Nabi Karim sallallahu alaihi wasallam ge khandan gi mioi sing gi manungdagi matam madugi mioi sing aduna adum Makkah si hanagi ariba Makkah si yadre jewar amsung magi faklang sing asi yamna suon thare maduna maram oiraga Quraysh ki mioi amana mahak Makkah ji hallaga amaka hallaga ta'mir tawro siem sakibani mapan suba siem sakibasina Hazrat Abdullah bin Zubair radhiyallahu anhuma hay sahaba amani Hazrat Allah ke Nabi sallallahu alaihi wasallam iman purakiba sahaba amani mahak asina Hazrat Abdullah bin Zubair hayba sahaba asina pura makok tigi hauna semaga khana kabaji hawjuk leirba mawung ase thammi madugi matungda tararak suba semkibana adugumlaba zalim ningthau ama lei musalman ge maming oiba mahak adu Hajjaj bin Yusuf hairchi yamna zalim oiba ningthau amani mahak aduna Makkah Mukarrama si hanagi mawung adum tawdana mahak na amaka halaga tararak suba semki mawung asum tawdana khana kaba si Allah ke tabarak taala na haurak pedagi ngasi paubada Islamic ki story da tararak suba pura bunyad hauraga amak amana semame adug loirabagi matung da Makkah si tararak suna semkibani haina ngasi paubada story da ibidi Makkah Sharif ta kanagum mi amana ngasi Allah taala na Makkah si adugi matik magul lehli Makkah sida mipung kuding magjat pagi wakal tawhalli Allah na mafam madu chat mi kuding makki Allah na guna kok thuk halliba amusung ma ki paisa na mal na jal na waqt na polong kuding mak lagai raga mafam madu yawningai da makta hotnari Makkah si जहाँ तक की दुनिया हौरक्प मतम सेम की मतम अदुगी मतम अदुदगी ngasi phobada Makkah si Allah na mafam madura hasta hollibani ha matam kharagi damakti Baitul Muqaddas hairba mafam masida hajik ujik Baitul Muqaddas hairba maiti aqsa hairba mafam masida matam khara Allah na ikoi qibla ohen ki ha adugi matung dagi di amakka khana kawagi maikei da ikoi na qibla on thorakrabani lekin qibla matam khara on thoki bage wani lekin Baitul la adum khana kawa asi Makkah Sharif asi Allah taala na haurakpun ngasi boba hasta honbagi mafam ohelli mafam masjid mioi lakh kaya karor kaya Allah tabarak taala na mafam aduda hasta bu challi kanagam mi yamana khana kabada namaz ka ani son matamda namaz lakh ama son bagi sawab Allah na pi nabi ge ne haibidi kari gi damakta mafam madu yamna mati magul leibana maram moiraga kaba thugai bala kam mioi kya kya yaukre Allah na madu gi mioi singado kaba ibse Allah gi yumni Allah gi yum thugai bangam mami ampo pokte yamandagi ningthau adum laba abraha kauba ningthau amana Makkah sibu thugaira dabani haina lakhiba matamda Allah na adugi matam adugi chahi adudachu Allah ke nabi dunya da pokpa chahi aduni abrahagi utkangu sing uttongba mioi sing aduna sagon utongba mioi sing aduna khana kabado thugaina bani haina lakma tamadura khana kabado kana gommi ama phone thugaiba ngamhande Allah taala na uchek laga khana kaba thugaiba lakmi sing du loina makki loina mak Allah na halak ohilaga mafam madu loin sian ki baneba khana kaba ngasi chu Allah taala na ikoi gi damak tamati mugul leiba mafam ohelli qiyamat ki numit adu fawa Allah taala na khana kaba da kana gommi ama phone lan taba amsung kanagumi ama phona mahak on thugai ba kham ngamoi maramdi yaha takki larikta sum ibiri khana kaba asigi mathak asida uchek asibo pairaga samdi haina haibiri maram karigi damakta khana kaba asigi mapada uchek pairak matum chum mapa ase samgadaba hek yorok matam maduda uchek adu nakan nakan pai thoga chatki haina haibiri asman direct Allah gi arash yawba Baitul Mamur dagi arash yawba direct opposite amjung Allah gi mapada leiba khana kaba ni mafam masida kanagumi amadu uchek waya pho paiba amsung karigumba amfo mapa ase sammaga pai di haini khana kaba ase adugum mafamni Makkah gi adugum khana kaba ase hayeng qiyamat ki mete yajus amsung qiyamat oiramdai gi matamda yajus majus tol ko matamda su khana kaba da changmangam moi aduko dajjan haina fitna chawam lakani maha lak matamda chu adugum khana kaba gi maike changmangam moi kari gi damakta Allah gi muqaddas matik mugul lai khraba mafam amani masigi mafam masida kana guma amabo changhalloi maramde Allah na senabani farista Allah na tharakani magi thong thong kuding mak to farista ani ani Allah na thammaga
ꯇꯧꯔꯒ ꯈꯅꯥ ꯀꯕꯥꯗꯨꯗ ꯗꯖꯥꯟꯅ ꯆꯪꯉꯛꯅꯤꯡꯉꯥꯏ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯐꯔꯤꯁꯇꯥ ꯑꯗꯨꯅ ꯊꯥꯡ ꯄꯥꯏꯔꯒ ꯊꯠꯂꯒ ꯂꯩꯒꯅꯤ ꯑꯗꯨꯒ ꯆꯪꯉꯛꯄ ꯉꯝꯃꯣꯏ ꯁꯤꯅꯤ ꯍꯥꯏꯁꯤ ꯕꯔꯍꯥꯟ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯈꯅꯥ ꯀꯕꯥ ꯑꯁꯤ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕꯅꯤ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯃꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯜꯂꯥꯍ ꯅꯪꯅ ꯄꯨꯟꯁꯤ ꯊꯝꯕꯤꯔꯤꯉꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯕꯨ ꯃꯐꯝ ꯑꯗꯨ ꯍꯖ ꯑꯃꯛꯇꯪ ꯄꯨꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯗꯨआ ꯇꯧꯒꯗꯕꯅꯤ ꯑꯜꯂꯥꯍꯅ ꯕꯌꯥꯟ ꯇꯥꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯤꯒꯨꯝꯕ ꯏꯁꯂꯥꯃꯤꯛꯀꯤ ꯁ꯭ꯇꯣꯔꯤ ꯋꯥꯔꯤ ꯑꯃꯁꯨꯡ ꯕꯌꯥꯟ ꯑꯁꯤ ꯇꯥꯕ ꯑꯃꯁꯨꯡ ꯐꯪꯅꯤꯡꯉꯥꯏꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯒ ꯊꯝꯕꯤꯌꯨ ꯃꯊꯪ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯑꯒ ꯑꯃꯠꯇ ꯑꯣꯏꯅ ꯇꯥꯕꯤꯅꯅꯤꯡꯉꯥꯏꯗꯃꯛꯇ